Manipuri News Reader की channel की video amta update tauge February tang kun ga mathoida angang ama hundoklamle masak khangdaba miyoi kharana lilong kaitel maya da leiba public toilet manungda pokpa kuidriba angang na wa ama plastic da haplagu hundoklamle hairi mafam aduwaida angang gi makhol ama tai haiduna mapan thokpa chatluba miyoi kharana yenglubada angang adu ahingba nupa masa ama oirambadagi khudakta lilong police ta pau pikhi matungda police na nupa masa adu laukhatlaga Jenims hospital laikatna ki hairi angang adu kanagi masa masunu haiba chapchana khangma ngamdri pikliba pokpa kuidriba angang amasu mafam chadana hekta hundoklamba thawong adubu manak nakpada leiba miyoi singna kya yaningdaba phungdurakli aduga atopa maroiba paw amana nupi masa amada physical assault tawbagi matangna commissioner wakat khrei Imphal West district ta leibi masagi sei 13 lomdamak suribi nupi masa amabu mamanabi ama amasung maki emunggi miyoi singna private part physical assault tokhi haibigi matangda Manipur Human Rights Commission NSRC da complaint petition ama file torkhrei petition adu victim nupi masa asigi apokpina petitioner oiduna commission da file torkhibane petition adu da mahakna phungdokhibana mahaki masanpi asibu langol laima khunel da leibi mamanabi ama amasum mamanabi asigi imunggi miyoi singna mamang thagi 13 ki nungthil da mahaki private part physical assault topic ki haidi masina masanpi ki hakchanggi saruk khara yaona sokpadagi numit tumakta da Regional Institute of Medical Science RIMS da hospitalized tawduna operation seta ki loinana thawdo asigi matang da Lampel police station da report tokhi haidi commissioner wakat asiga loinana masigi document sing examine tawraba matungda prime physical laire haina lawbadagi inquiry sathanapki damak Protection of Human Right Act 1993 gi section 32 gi makhada case number 13 of 2020 lokhale hairi loinana thawdo asigi matangna Lampel police station register tawduna lokhatkiba case FIR number 11 of 2020 under section 326 of 34 IPC 23 Juvenile Justice Act 2000 gi matangda status report ama tha asigi kunganipan phawgi manungda pikhalaknaba Director General of Police DGP Manipur da khangan khre hainasu hairakli